अहान बरेम न मरो अपडेट खरा थमजगे इंडो म्यांमार बॉर्डर परिंगसु ओइरिबा टेक्नोपल डिस्ट्रिक्ट की यंगंग पोकपीदा हांगबा अहुम सुब एआर की पोस्ट अमदा सकंगदबा सिंगना ngasi अंगनबद अटैक तौरमले थौदोक अदु एआर की पर्सनल मरी रोंग असोकपा नंगख्रे असोकपा सिंग आर्मी की हेलीकॉप्टर सिजनदुना लयंगनबा पुथोरक्रे असोकपा पर्सनल अमा लैखिद्रे हाइरि नार्कोटिक्स केस का मरी लेना ईदीना स्टेट अहम थी हुम की थबक चथख्रे रजिस्टर तौदना लौखटपा अचौबा नार्कोटिक्स केस मरी लेना केस असिदा मनी लॉन्ड्रिंग की थवोंगसिंग चथख्रिब्रा हाइबदु खंगदोकनाबा एनफोर्समेंट डायरेक्टोरेट ईदीना खुसमनदुना गुजरात मिजोराम अमसुंग आसाम थी हुम की थबक चथख्रे मिजोराम की ओइना ईदी की आइजोल सब जोनल ऑफिस की पर्सनल सिंगना आइजोल अमसुंग चम्फाई डिस्ट्रिक्ट खोंगुल लिखी असम दना श्रीभूमि डिस्ट्रिक्ट इन्वेस्टिगेशन असी चथरगा गुजरात जना अहमदाबाद चथकी हाइरी स्टेट अहम पाक्तकना चथकीब इन्वेस्टिगेशन द ईदीना सेल ओइना लुपा लाख 35 अमसुंग मखाताना एग्जामिन तौबगी मथौ तारिबा यामलबा डिजिटल डिवाइस सिंगसु रिकवर तौब ngamle हाइडी इन्वेस्टिगेशन असी मिजोराम पुलिस ना NDNPS एक्ट की मखादा लुपा crore 1.41 रोंगी ममल ओइगदबा हेरोइन किलोग्राम 4.724 बु मियोई तरुक्तगी फगतखिबा केस का मरी लेना चथखिबनी फारबा मियोई सिंग असिगी मचिनदगी थबा असिदा सेल थादबा मियोई सिंग यावरे हाइबगी चिंगनाबा थेंगनाबदगी मिजोराम अमसुंग गुजरात लैबा फार्म सिंग मरी लेनाब्रा हाइबदु खंगदोंनाबा चथखिबनी हाइरी इन्वेस्टिगेशन असिदगी गुजरात बेस्ड तौबा कंपनी सिंगना मेथाफेटामाइन सुंगबदा सिजिनबा सियोडोइफिड्रिन टैबलेट अमसुंग कैफिन एनहाइड्रस टैबलेट सिंग सप्लाई तवी हाइबसु खंगमंगमले हारिबा थबा असि म्यांमार गंगमखै लोनरिबा मिजोराम की चंफा सेक्टर परिंग द ड्रग ट्रैफिकर सिंगना चथबनी हाइबसु खंगमंगमले हारि ईदी के ऑफिसर सिंगना कैश डिपॉजिट सिंग यावना लुपा crore 52.8 लोम नार्को हवाला ऑपरेटर सिंग मरी लेने हाइबसु खंगमंगमबगा लोइना हारिबा थवंग असे असम मिजोराम नागालैंड वेस्ट बंगाल त्रिपुरा अमसुंग दिल्ली न चिंगबदा चथरंबगी खुदमसु फंगले हारि पनबा याबदी मिजोराम न म्यांमार गा किलोमीटर 510 दंगमखै लोनरिबनी अदुगा बांग्लादेश तना किलोमीटर 318 सांगना बॉर्डर शेयरिंग तौरिबनी ngमखै परिंग द मिजोराम डिस्ट्रिक्ट सिंगी मनोंगदा चम्फाई सियाहा लोंगलाई स्टाथवाल अमसुंग ससिपन चिंगबना मेजर ट्रांजिट जोन सिंग ओइरी हाइबसु खंगले अदुगा मणिपुर की ओइनसु मरुओइब ड्रग ट्रैफिकिंग की लंबी सिंग असि चुराचांदपुर टेक्नोपल अमसुंग चांदेल द लैरिबनी हाइनसु पाउगी एजेंसी असिना रिपोर्ट तौरगली डेमोक्रेटिक कैरन बुद्धिस्ट आर्मी न चलाइबा स्कैम कंपाउंड तगी चेंथोलगबा मियोय मंगा म्यांमार मिलिटरी न हाटख्रे CNLA na Ruvi Town bu Myanmar hunta laingakta handoknaba thorang torokpadagi resistance ki marakta ungkhanabagi chang wangkhalakre ama siramle ngarang numidang phung 3:45 rom tarakpada dambol PS na koliba malo makha kenel da naha ama siduna leiramle hari lekhidraba sigi maming Waikhom Ranjit kontra apokpa W kulakawi Lairen jam sabal maning laikai degini haiba khangmangam kre thogdo sigi matang da police na case ama lokhalaga lekhidrabagi hokchang asi rims ki miral sang da postmortem examination tawruba matungda imungi miyoi sing da sinakre hari adumoina mahang matau karamna sibano haiba chapchana khangmangam khidri mahang mayum kai panduna machanupi ama leirabani hari lamhui amom amana langthak tunanga faraga chaba ubada pumna mangangna kre British Columbia da laiba ocean amada lamhui amom amana langthak tunanga faduna chaba ubada pumna mangangna kre haina phongdoragli report asagi matungina lamhui amom aduna langthak libalang Health Suk Nation da laiba indigenous community amana sijinaba langni langasi maruina laiba sida marang kaina laiba green draft fanaba honabada sijinabani lamhui amom adugi thawong adu mioi badigi tamba oirangani haina panari leader nupi buhala badi mapunsi chupa jail da thamnabagi lo puthokre Italy ki prime minister Georgia Meloni na laiba sida lairiba nupi singi security ki yenglaga amadi ingna chingna nungai na laiba ngamnabagi pandamda anawba lo ama semladuna laiba sigi nupi ama bu hek halabadi nupi haliba mioi adu mapunsi chupa jail da thamlagani haina prime minister Georgia Meloni na puthorakliba lo asi laiba sida lairiba nupi singi mathakta paksana manung amadi mapan naina chatharakliba otpa naiba amadi hatok pibagi thabak sing asi lefan bangam na honarakpani UN gi report amagi matung ina malem gi oina mamang chei da imung manung gi mioi sing amadi mapuroi bada nupi lising yang khai rom hatok pi ki haina phongdoragli Italy da su hojik nupi singi mathakta adumak lepa laitana crime chathari maram maduna prime minister Georgia Meloni na nupi gi mathakta chathaba crime control tawba horakibani haidi China da train accident thokpada taraga mathoi sikre chawrangna chahi taraga manga rongi matungda China da thokpa train accident gi laibak thiba thogdo amada mioi taraga mathoi sikibaga loinana ani asopa nangkhre hari report asigi matugina China gi Yunnan state rail gi track semlingi manungda ikhang khangawdana lakhiba train na thombadagi worker taraga mathoi rom
adu thokdok thokfam adumaktada leikidabani ningsingba yabadi China da chahi 15 rom asi train gi accident mathakta amata thoktana adumak lakrabani 2011 da train gi accident amada punna miyoi nifu sikibagi thokdok laikre haidi malemda khwaidagi mapangal kanbi nupi gi title fangkrabi Jamie Booker nupa oirambadagi title lokhatkre Malengi khwaidagi mapangal kanbi nupi gi title fangkrabi Jamie Booker nupa oirambadagi mangonda pikiba title adu amuk lokhatkre haina world Strongest Women Competition gi organizer gi maikai dagi phongdorakre ningsingba yabadi Jamie Booker na malemgi khwaidagi kanbi nupi gi title asi chahi asigi November 19 da pangthokiba competition da fangkibani World Strongest Women Competition gi organizer gi maikai dagi phongdorakibagi matungina malemgi khwaidagi mapangal kanbi nupi gi title asi Jamie Booker dagi lauthokibana maram oiraga hojik malemgi khwaidagi mapangal kanbi nupi gi title asi Britain gi Andrea Thompson dagi point khazik helaga malemgi khwaidagi mapangal kanbi nupi gi title lobangam khibani organizer na Jamie Booker bu event adu loiraba matungda transgender ni haina khanglakibani haidi Taliban Pakistan bu naron da laman kumkre Taliban makhoi gi matik mayai leiraba drone sing naron da paisil halaga attack chathaduna Pakistan laman kumkre haina phongdoragli Taliban drone season aduna attack chathakiba du da miyoi kaya sikhi amadi Asokpa na kaya nangki haiba phongdorakpadi leitri adubu Taliban singna phongdorakpagi matung inadi makhoi na drone season aduna landakhiba Pakistan gi mafam adu ISIS na leiba mafam singdani mafam adu da Abdul Hakim Gul Nazim amadi Sadiq yarna chingba terrorist singna leibani haina su phongdoragli Nupigi wahaudagi FBI gi Director Patel awaba tagadawri America gi Federal Bureau of Investigation FBI gi Director Kas Patel nupigi wahauda fam mangbaga loinena awaba taraba yai haina phongdoragli report asigi matungina Kas Patel gi girlfriend Alexis ki security gi dama akhanaba sweat ki team ama bodyguard oina pikibani loinena FBI gi Director ama oina ma ki girlfriend gi dama akhanaba tharang kaya paikhatuna mafam kaya da koiba chalhalli haibana chingba maral kaya sirakibani Complaint sing aduna maram oiraga America gi President Donald Trump na Kas Patel bu director from dagi lokthokadar natraga loktholloidra haibagi matangda khanabala hawkhibani adubu Trump nadi Kas Patel thabak yamna fazana tawri haina di phongdorakre haina report asina makha tari report asigi matung ina Kas Patel gi girlfriend Alexis Saknai Rabi Saikshakpi amani Kas Patel na girlfriend dagi chahi 18 lomsu halli hari Myanmar da thamliba China gi makhong thudeknaba India US sanction kre Myanmar da yamna phongna amadi pong chawraduna thamliba China gi makhong thudeknaba India amadi US sanction ba hokre haina phongdoragli report asigi matungina China na hokhiba chahi kaya gi mamangdagi sel kaya thadabaga loina na Myanmar da leiriba tangba makhalgi rare earth elements sing lawthoklaga malem yate atopa leibak sing da amuk mamal tangna yonduna lakhibani adubu China gi thawong asi ka helakpa maram na Myanmar da China na khud chawna thingjinduna leiriba se handokna ba India amadi US anina honarakpani natrabadi China na hojik malemgi oina rare art element gi lamda chada 90 hena market paisinduna adumak leiragadi tungda khudong thiba thodok kaya tholakpa yai haidi ada mathon kuntraga mathoi hena wangba building nipan lo mai chakpagi thodokta humfuga manga secret chamana thiba khangdri China gi Hong Kong da thokpa yamna leibak thiba thodok ama oina mathon kuntraga mathoi hena wangba building nipan hena punna mai chakpadagi thodokta miyoi humfuga manga secret aduga miyoi chamarom na hojik su thiba khangdana leiri haina phongdoragli report asigi matungina Mai akiba fangna chakpagi thodo aduda chawna chenaba mi hum China gi police singna fagat pangam khre adu bukari gi damak amadi matau karamna mi yamna kungna leiba building sing aduda mai chaklakhibano haibagi chap chaba maramdi phongdorak palaitri maina chakraba building aduda punna apartment lising ani hennabasu yaukre ningsingba yabadi Hong Kong da ngasi thokiba mai chakpagi thodo asi chahi humfuga manga asigi manungda khwaidagi sathiba mai chakpagi thodo ama oiri Hong Kong da leiba miyoi singna phongdorakpagi matungina building nipan adugi manungda Building ama repairing tawbada masing yamlaba wa sizinnakhibani maduna maram oiraga mai wada hana mai chaklakhiba oiramgani madugi matangda kanba nungsina maram oiraga mai adu paksana sandorakhiba oiramgani haina panari adumakpu mai chaklakhibagi chap chaba maramdi hojiksu khangba ngamdana leiri hari mathon kontraga mathoi hena wangba building nipan mai chakpagi thodo aduda hojiksu thiba khangdana leiriba miyoi chamarom siramlagani haina panari lenga ki mai kaidagi kupna thijinnaba yathang tawtharakhre hari Sri Lanka da thokpa landslide da kuntraga mathoi sikre Sri Lanka da numitaraga mathoi ni rom lepa leituna nong chubadagi mafam kaya da thokpa landslide da punna miyoi kuntraga mathoi rom sikre haina phongdoragli report asigi matungina kanma nong amadi landslide thokpa sina maram oiraga miyoi lising mari rom chawna awaba mayoknari panduna tholakpa yadana leiriba miyoi kaya kannabagi dama rescue team singna hojik yamna kana honari hari ani rom miyam bu minamduna IAS IPS officer sing sarakhiba ba chini Sasikanta kauba miyoi ama fakre
ꯆꯝꯖꯕ ꯁꯤꯇꯤꯖꯦꯟꯁꯤꯡ ꯃꯤꯅꯝꯅꯕ ꯑꯃꯁꯨꯡ ꯁꯦꯜ ꯂꯧꯊꯣꯛꯅꯕ ꯁꯦꯅꯤꯌꯔ ꯒꯚꯔꯟꯃꯦꯟꯠ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡ ꯁꯥꯕꯒꯤꯗꯃꯛ ꯍꯥꯏꯗ꯭ꯔꯕꯥꯗꯇ ꯄꯨꯂꯤꯁꯅ ꯚꯥꯊꯤꯅꯤ ꯁꯁꯤꯀꯥꯟꯇ ꯀꯧꯕ ꯑꯐꯥꯎꯕ ꯃꯤꯑꯣꯏ ꯑꯃ ꯐꯥꯈ꯭ꯔꯦ꯫ ꯃꯁꯥꯒꯤ ꯆꯍꯤ 39 ꯁꯨꯔꯕ ꯑꯗꯨꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯃꯥꯏꯟꯁ ꯑꯣꯏꯅ IAS ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯥꯗꯨꯅ ꯅꯠꯇ꯭ꯔꯒ ꯀꯔꯤꯒꯨꯝꯕꯗꯅ IPS NIA ꯑꯣꯐꯤꯁꯥꯔ ꯑꯃ ꯁꯥꯗꯨꯅ ꯆꯍꯤ 2 ꯍꯦꯟꯅ ꯃꯤꯌꯥꯝꯕꯨ ꯂꯥꯟꯅ ꯂꯝꯖꯤꯡꯂꯛꯈ꯭ꯔꯦ ꯊꯥꯖꯩ꯫ ꯐꯤꯜꯝ ꯅꯒꯔ ꯄꯨꯂꯤꯁꯅ ꯅꯕꯦꯝꯕꯔ 25ꯗ ꯑꯊꯨꯕ ꯑꯣꯄꯔꯦꯁꯟ ꯑꯃ ꯆꯠꯊꯗꯨꯅ ꯁꯁꯤꯀꯥꯟꯇꯕꯨ ꯃꯥꯒꯤ ꯃꯇꯝ ꯈꯔꯒꯤ ꯑꯣꯏꯕ ꯌꯨꯝꯗꯒꯤ ꯐꯥꯈꯤꯕ ꯃꯇꯨꯡ ꯉꯁꯤ ꯋꯥꯐꯝ ꯑꯗꯨ ꯂꯥꯎꯊꯣꯛꯂꯛꯈꯤꯕꯅꯤ꯫ ꯁꯦꯅꯤꯌꯔ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯃꯍꯥꯛ ꯃꯁꯥꯃꯛꯄꯨ ꯉꯥꯛꯊꯣꯛꯅꯕ ꯇꯥꯃꯤꯜ ꯅꯥꯗꯨꯗꯒꯤ ꯋꯤꯄꯟꯁꯤꯡꯒ ꯂꯣꯏꯅꯅ ꯄ꯭ꯔꯕꯤꯟ ꯑꯃꯁꯨꯡ ꯕꯤꯃꯜ ꯀꯧꯕ ꯕꯣꯗꯤꯒꯥꯔꯗ ꯑꯅꯤꯁꯨ ꯃꯍꯥꯛꯅ ꯁꯤꯖꯤꯟꯅꯈꯤ꯫ ꯃꯍꯥꯛꯀꯤ ꯄ꯭ꯔꯥꯏꯚꯦꯠ ꯚꯦꯍꯤꯀꯜ ꯑꯗꯨꯗ ꯄꯨꯂꯤꯁ ꯁꯥꯏꯔꯦꯟꯁꯤꯡꯁꯨ ꯄꯥꯜꯂꯤ ꯑꯃꯁꯨꯡ ꯑꯣꯐꯤꯁꯤꯌꯦꯜ ꯁꯦꯜ ꯀꯝꯃ꯭ꯌꯨꯅꯤꯀꯦꯁꯟ ꯃꯥꯜꯍꯟꯅꯕ ꯋꯥꯀꯤ-ꯇꯣꯀꯤꯁꯤꯡ ꯁꯤꯖꯤꯟꯅꯩ꯫ ꯃꯍꯥꯛꯀꯤ ꯌꯨꯝꯗꯒꯤ ꯄꯨꯂꯤꯁꯅ ꯁꯤꯖꯤꯟꯅꯕ ꯑꯥꯏꯗꯦꯟꯇꯤꯐꯤꯀꯦꯁꯟ ꯗꯣꯀꯨꯃꯦꯟꯠꯁꯤꯡ ꯐꯥꯈꯤ꯫ ꯀꯝꯄ꯭ꯂꯦꯟ ꯑꯂꯤ ꯍꯁꯟ ꯃꯦꯅꯦꯖꯤꯡ ꯗꯥꯏꯔꯦꯛꯇꯔ ꯑꯣꯐ ꯖꯤꯝꯒꯤ ꯊꯥꯖꯕ ꯑꯦꯛꯌꯨꯖ ꯑꯗꯨꯅ ꯐꯪꯈꯤ ꯑꯃꯁꯨꯡ ꯕꯦꯡꯛ ꯇ꯭ꯔꯥꯟꯁꯐꯔꯁ UPI ꯑꯃꯁꯨꯡ ꯁꯦꯜ ꯑꯣꯏꯅ ꯄꯨꯟꯅ ꯂꯨꯄꯥ 10,80,765 ꯂꯧꯈꯤ꯫ ꯁꯤꯖꯤꯟꯅꯕ TSIIC ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯂꯦꯟꯗ ꯑꯦꯂꯣꯠꯃꯦꯟꯠ ꯃꯦꯊꯗ ꯁꯤꯖꯤꯟꯅꯗꯨꯅ ꯃꯍꯥꯛꯅ ꯏꯟꯗꯁꯇ꯭ꯔꯤꯌꯦꯜ ꯂꯦꯟꯗ ꯂꯧꯕꯗꯁꯨ ꯃꯤꯑꯣꯏ ꯑꯗꯨꯗ ꯃꯇꯦꯡ ꯄꯥꯡꯒꯦ ꯋꯥꯁꯛꯈꯤ꯫ ꯁꯦꯜ ꯑꯗꯨ ꯐꯪꯂꯕ ꯇꯨꯡꯗ ꯃꯍꯥꯛ ꯆꯦꯟꯈꯤ꯫ ꯀꯅꯥꯒꯨꯝꯕꯅ ꯒꯚꯔꯟꯃꯦꯟꯠ ꯁꯔꯚꯦꯟꯠ ꯑꯃ ꯑꯣꯏꯅ ꯁꯥꯟꯅꯕ ꯃꯔꯨꯑꯣꯏꯅ ꯄꯨꯂꯤꯁ ꯑꯣꯐꯤꯁꯥꯔ ꯑꯃ ꯑꯣꯏꯅ ꯂꯥꯛꯂꯕꯗꯤ ꯃꯈꯣꯏꯕꯨ ꯊꯥꯖꯔꯨꯒꯅꯨ, ꯃꯈꯣꯏꯗ ꯁꯦꯜ ꯅꯠꯇ꯭ꯔꯒ ꯑꯇꯩ ꯈꯨꯗꯣꯡꯆꯥꯕ ꯑꯃꯠꯇ ꯄꯤꯔꯨꯒꯅꯨ ꯍꯥꯏꯅ ꯗꯤꯄꯨꯇꯤ ꯀꯃꯤꯁꯅꯔ ꯑꯣꯐ ꯄꯨꯂꯤꯁ ꯋꯦꯁꯠ ꯖꯣꯟ C.S. ꯁ꯭ꯔꯤꯅꯤꯕꯥꯁꯅ ꯄꯥꯎꯇꯥꯛ ꯄꯤꯔꯤ꯫